ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯇꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯕꯣꯏꯔꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃꯁꯨ ꯂꯩꯔꯝꯕꯣꯏꯔꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯤ꯫ ꯏꯕꯣꯍꯜ ꯃꯣꯏꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯤꯅ ꯃꯥꯕꯨ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯐꯅ ꯁꯦꯜ ꯄꯥꯏꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯍꯤꯡꯂꯝꯃꯤ꯫ ꯏꯕꯣꯍꯜꯒꯤ ꯃꯆꯥ ꯑꯅꯤꯅꯤ, ꯅꯨꯄꯥꯅ ꯑꯍꯜꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯍꯜ ꯊꯥꯕꯜꯆꯥꯎ ꯈꯔ ꯂꯤꯛꯆꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯍꯜ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯏꯃꯨꯡꯗꯨꯗ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗꯕ ꯎꯕꯗ ꯏꯁꯧ ꯈꯔ ꯇꯧꯅ ꯈꯣꯟ ꯀꯂꯞꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯃꯥ, ꯑꯣ ꯃꯃꯥ, ꯅꯣꯏꯕꯨ ꯀꯩꯅꯣꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯅꯗ꯭ꯔꯤꯕ ꯀꯩꯅꯣ? ꯀꯩꯅꯣ ꯇꯧꯁꯤꯕꯨ? ꯏꯆꯥ ꯅꯨꯄꯥ ꯐꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ, ꯏꯆꯥ ꯅꯨꯄꯤ ꯐꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇꯦ꯫ ꯂꯣꯏꯅ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣ? ꯏꯃꯨꯡꯁꯤꯗ ꯍꯤꯡꯂꯤꯁꯦ ꯑꯩ ꯇꯧ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇ꯭ꯔꯤꯁꯤꯕꯨ ꯍꯥꯏꯒꯨꯝꯅꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯖꯥꯠꯂ? ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯃꯄꯥꯟꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯁꯤꯕꯨ ꯀꯅꯥꯝꯇ ꯆꯦꯛꯃꯨꯛ ꯂꯥꯎꯗꯦꯅꯦ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ." ꯏꯕꯣꯍꯜꯅ ꯀꯟꯅ ꯃꯄꯥꯟꯗ ꯏꯁꯧ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯇꯊꯣꯠꯄꯤ ꯃꯁꯝ ꯃꯅꯥ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯍꯜꯗ, "ꯃꯣꯏ ꯄꯥꯕꯣꯡ, ꯀꯩꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯨꯄꯤꯗꯒꯤ ꯈꯔ ꯍꯦꯜ ꯏꯁꯧꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯁꯥꯗꯅ ꯏꯁꯧ ꯂꯥꯡꯂꯤꯗꯨꯕꯨ ꯍꯥꯏꯕ? ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯅꯤꯅꯦ꯫ ꯀꯩꯅꯣ ꯃꯣꯏ ꯄꯥꯕꯣꯡ, ꯏꯁꯧ ꯂꯥꯡꯉꯦꯕꯨ ꯂꯥꯡꯉꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯏꯁꯧ ꯂꯥꯡꯉꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯏꯁꯧ ꯂꯥꯡꯅꯕ ꯊꯕꯛꯇꯤ ꯅꯣꯏꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ?" "ꯑꯣ, ꯑꯩꯈꯣꯏ ꯃꯣꯏ ꯄꯥꯕꯨꯡꯗꯅꯦ ꯏꯁꯧ ꯂꯥꯡꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯖꯗꯦꯀꯣ." "ꯏꯁꯧ ꯂꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯣꯏꯅ ꯂꯥꯡꯅꯕ ꯁꯤꯜꯂꯕꯅꯤꯅ ꯂꯥꯡꯉꯦ." "ꯍꯣꯅꯦ, ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯆꯤꯟꯒ ꯑꯩ ꯄꯥꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯣꯏ ꯄꯥꯕꯨꯡꯅꯦ ꯑꯗꯅꯦ ꯅꯨꯄꯤ ꯁꯥꯗꯅ ꯉꯥꯡꯖꯪ ꯄꯤꯔꯦꯅꯤꯅ ꯉꯥꯡꯕꯤꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯪꯖꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯊꯣꯠꯄꯤ ꯏꯃꯨꯡꯗ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯏꯕꯣꯍꯜꯅ, "ꯅꯨꯄꯤ, ꯉꯥꯏꯈꯣꯅꯦ, ꯅꯪ ꯆꯪꯈꯤꯅꯨꯅꯦ, ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ ꯂꯥꯎꯅꯦ, ꯁꯤꯗ ꯐꯝꯂꯨ ꯂꯥꯎ, ꯋꯥ ꯈꯔ ꯈꯟꯅꯁꯤ." "ꯑꯣ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯀꯔꯤ ꯋꯥ ꯈꯟꯅꯗꯣꯔꯤꯒꯦ? ꯏꯃꯨꯡꯁꯤꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ, ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯅꯨꯄꯤ." "ꯑꯣ, ꯀꯩꯗꯧꯕꯤꯔꯒꯦ ꯑꯃꯨꯛ? ꯀꯔꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯦ? ꯃꯣꯏ ꯄꯥꯕꯨꯡꯁꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯒꯟꯈꯤꯗꯕꯁꯤꯅ, ꯒ꯭ꯌꯥꯟ ꯃꯥꯡꯒꯟꯈꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯍꯦꯛ ꯇꯧꯕꯤꯗꯦ, ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯗꯦꯕ." "ꯑꯣ, ꯅꯣꯏꯗꯤ ꯀꯥꯏꯗ ꯃꯥꯡꯂꯅꯤ ꯍꯥꯏꯒꯦ? ꯐꯝ ꯆꯥ ꯂꯦꯞ ꯆꯥ ꯇꯧ ꯂꯩꯔꯒ ꯊꯕꯛꯇꯤ ꯀꯔꯤꯝꯇ ꯇꯧꯅꯤꯡꯗꯦ." "ꯌꯥꯔꯦꯗ, ꯃꯣꯏ ꯄꯥꯕꯨꯡꯅ ꯂꯣꯏꯁꯪꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ, ꯂꯧ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯪꯃꯨꯛ ꯃꯨꯛꯅꯒꯨꯝꯁꯤꯗ, ꯑꯩꯈꯣꯏꯁꯨꯅꯦ ꯌꯨꯝꯁꯤꯗ ꯍꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯤ." "ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯤ, ꯀꯩꯅꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯣ? ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯃꯁꯤꯗꯩꯁꯤꯗ ꯑꯩꯗꯤ ꯂꯣꯏꯁꯪꯒꯤ ꯊꯕꯛ ꯇꯧꯔꯕꯅꯤ, ꯁꯦꯜ ꯄꯥꯏꯔꯕꯅꯤ, ꯂꯧ ꯌꯥꯝ ꯆꯥꯔꯕꯅꯤ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯁꯦ ꯀꯔꯤꯝꯇ ꯎꯁꯤꯠꯄꯤꯕ ꯅꯠꯇꯦ." "ꯑꯩꯅ ꯀꯩꯗ ꯅꯣꯏꯗ ꯎꯁꯤꯠꯈꯤꯗꯕ ꯌꯥꯎꯔꯒꯦ?" "ꯑꯣ, ꯈꯪꯂꯔꯣꯏ, ꯑꯩ ꯈꯪꯉꯦ, ꯈꯪꯂꯔꯣꯏꯕ ꯅꯪ, ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯂꯔꯣꯏ." "ꯌꯥꯔꯦꯁꯦ, ꯋꯥꯔꯤꯁꯦ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯅꯤ." "ꯆꯠꯇ꯭ꯔꯤꯀꯣ ꯃꯣꯏ ꯄꯥꯕꯣꯡ, ꯌꯥꯝ ꯆꯨꯝꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤ." "ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯧꯒꯠꯂꯝꯗ꯭ꯔꯤꯕꯁꯦ? ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯀꯌꯥꯝ ꯊꯦꯡꯂꯗꯅ?" "ꯊꯦꯡꯕ ꯊꯦꯡꯗꯕ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯇꯨꯝꯅꯔꯤꯒꯦ? ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯀꯅꯥ ꯇꯨꯝꯅꯔꯤꯒꯦꯕ? ꯃꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯅ ꯍꯧꯔꯦ, ꯑꯗꯨꯒ ꯅꯣꯏꯅ ꯇꯨꯝꯕ ꯐꯥꯎ ꯍꯧꯒꯠꯂꯝꯗꯦ, ꯅꯆꯥꯁꯤꯡꯁꯨ ꯍꯧꯒꯠꯂꯝꯗꯦ, ꯅꯪꯁꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯆꯩ ꯌꯥꯝ ꯅꯤꯅꯨꯀꯣ ꯃꯃꯥ ꯅꯪ, ꯆꯠꯂꯣ, ꯅꯆꯥꯁꯤꯡꯗꯣ ꯑꯝꯇ ꯍꯧꯗꯣꯛꯂꯨꯁꯨ ꯌꯥꯝ ꯊꯨꯅ, ꯑꯗꯨꯒꯅꯦ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯃꯃꯥ." "ꯃꯣꯏ ꯄꯥꯕꯨꯡꯅ ꯋꯥ ꯉꯥꯡꯅꯤꯡꯗꯦꯇꯅꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯕꯗꯤ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ." ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯇꯣꯡꯂꯤꯕ ꯐꯦꯅꯥꯗꯨ ꯁꯠꯇꯣꯛꯂꯒ ꯌꯥꯝ ꯁꯥꯎꯅ, "ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯅꯪꯇ ꯐꯦꯅꯥꯁꯤꯅ ꯁꯠꯇꯣꯛꯂꯒ ꯀꯟꯒꯦ ꯅꯪ?" "ꯃꯣꯏ ꯄꯥꯕꯨꯡ, ꯄꯥꯟꯕꯕꯨ ꯉꯝꯖꯒꯗ꯭ꯔꯣ? ꯗꯤꯍꯦꯗꯥꯗꯨꯒ." "ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯅꯤ ꯃꯁꯦ, ꯑꯗꯨ ꯑꯣꯏꯔꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯐꯦꯅꯥꯇꯨꯅ ꯂꯪꯉꯤ꯫ ꯇꯊꯣꯠꯄꯤ ꯐꯦꯅꯥꯇꯨ ꯄꯥꯟꯗꯅꯕ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ, "ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤꯗ, ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ, ꯑꯁꯨꯛ ꯉꯥꯡꯅꯕ ꯋꯥꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ."
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯏ꯫ ꯇꯥꯕ꯭ꯔ ꯅꯨꯄꯤ? ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯒ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯅꯆꯥ ꯅꯨꯄꯥ ꯁꯦꯟꯗꯣꯏ ꯆꯥꯕ ꯑꯃ ꯂꯩꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯍꯧꯗꯣꯛꯎ, ꯑꯗꯨꯒ ꯅꯆꯥ ꯅꯨꯄꯤ ꯆꯥꯎ ꯍꯦꯟꯗꯕꯤ ꯑꯃꯒ ꯂꯩꯕꯗꯣ ꯃꯗꯨ ꯍꯧꯗꯣꯛꯂꯒꯅꯦ ꯅꯆꯥ ꯅꯨꯄꯥꯗ ꯏꯪꯈꯣꯜꯒꯁꯦ ꯇꯧꯍꯜꯂꯨ, ꯑꯗꯨꯒ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯔꯤꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯀꯣ, ꯍꯦꯛ ꯊꯕꯛ ꯅꯪꯗꯕꯗ ꯀꯩꯌꯦꯝ ꯅꯨꯡꯉꯥꯏꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯕꯣꯍꯜ ꯋꯥꯒ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯗ ꯁꯩꯔꯦꯡ ꯊꯤꯕꯒꯨꯝ ꯊꯤꯗꯔꯛꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯄꯥꯕꯥ ꯀꯩꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀ꯭ꯋꯥꯛꯅ ꯂꯜꯃꯥꯎ ꯆꯦꯟꯕꯁꯤ ꯃꯉꯥꯏ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ? ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯑꯗꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯂꯤꯗꯨ ꯀꯩꯒꯤꯅꯣ? ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ? ꯇꯨꯝꯕ ꯍꯧꯒꯠꯄꯁꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯕ ꯍꯥꯏꯁꯦ ꯃꯤ ꯂꯣꯏꯅ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯝꯇ ꯅꯨꯄꯥ ꯑꯃꯇ ꯃꯄꯥ ꯑꯃꯇ ꯑꯗꯨꯝꯅ ꯅꯨꯄꯤ ꯁꯥꯗꯅ ꯃꯆꯤꯟ ꯑꯃꯇ ꯀꯟꯗꯦ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯂꯤꯗꯨ ꯇꯟꯗ꯭ꯔꯥꯕ? ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯑꯗꯨꯛ ꯌꯥꯝꯅ ꯆꯤꯜꯀꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯅꯪꯕꯨ ꯀꯅꯥ ꯂꯧꯔꯤꯅꯣ ꯍꯥ? ꯀꯩꯅꯣ ꯄꯥꯕꯥ, ꯀꯅꯥ ꯂꯧꯕ ꯍꯥꯏꯕꯣ? ꯄꯥꯕꯒ ꯏꯃꯥꯒꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯕꯅꯤꯅ ꯏꯕꯣꯛ ꯏꯄꯨꯒꯤꯗꯣ ꯀꯩꯁꯨꯝ ꯂꯧꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦꯗ ꯏꯆꯥꯗꯤ꯫ ꯍꯩꯅꯤꯡꯂ ꯍꯩꯅꯤ, ꯍꯩꯅꯤꯡꯗ꯭ꯔ ꯇꯣꯛꯀꯅꯤ, ꯀꯨꯁꯤꯅꯦ ꯀꯨꯁꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯁꯪꯕꯤ, ꯅꯪꯅ ꯍꯩꯔꯤꯁꯦ ꯏꯁꯧ ꯂꯥꯡꯕ ꯈꯛꯇꯅꯤ꯫ ꯏꯁꯧ ꯂꯥꯡꯕ, ꯑꯇꯩ ꯀꯔꯤ ꯑꯃꯠꯇ ꯍꯩꯕ ꯅꯠꯇꯦ꯫ ꯅꯃꯥꯟꯅꯕꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯅꯨꯡ ꯇꯥꯟꯗꯅ ꯏꯃꯨꯡ ꯄꯨꯔꯤꯕ, ꯑꯗꯨꯒ ꯅꯪꯅ ꯏꯁꯧ ꯂꯥꯡꯕ, ꯃꯆꯤꯜ ꯀꯟꯕ, ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯄ ꯁꯤ ꯈꯛꯅꯤ ꯍꯩꯔꯤꯁꯦ꯫ ꯑꯣ ꯑꯗꯨꯗꯤꯅꯦ ꯃꯣꯏꯒ ꯑꯩꯒ ꯃꯥꯟꯅꯗꯕ ꯑꯗꯨꯒꯤ꯫ ꯀꯩꯗ ꯃꯥꯟꯅꯔꯣꯏꯗꯣꯔꯤꯕ? ꯃꯣꯏꯁꯨ ꯃꯃꯤꯠ ꯑꯅꯤ, ꯃꯈꯣꯡ ꯑꯅꯤ, ꯃꯈꯨꯠ ꯑꯅꯤ ꯂꯣꯏꯅ ꯄꯥꯜꯂꯤ, ꯅꯪꯁꯨ ꯄꯥꯜꯂꯤ꯫ ꯀꯩꯗ ꯈꯦꯠꯅꯔꯒꯦ ꯍꯥ? ꯀꯩꯗ ꯈꯦꯠꯅꯔꯒꯦꯕ ꯏꯄꯥꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯗꯣ ꯈꯦꯠꯅꯕ ꯑꯃꯇꯪꯗꯤ ꯂꯩ ꯃꯥꯜꯂꯦ꯫ ꯀꯩ ꯂꯩꯔꯤꯕ ꯄꯥꯕꯥ? ꯃꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ, ꯅꯪꯅ ꯉꯝꯗꯕ꯫ ꯇꯥꯅꯤꯡꯗꯦꯗ ꯄꯥꯕꯥ, ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯉꯥꯡ꯫ ꯇꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ ꯏꯆꯥꯅꯨꯄꯤꯕꯣ? ꯄꯥꯕꯥ ꯅꯪꯒꯤ ꯆꯤꯟꯁꯤꯗꯤꯅꯦ ꯑꯩꯅꯒ ꯄꯥꯟꯅꯕ ꯉꯝꯖꯕ ꯅꯠꯇꯦ, ꯃꯧꯆꯤꯟꯒꯟꯕꯤ ꯑꯃꯗꯒꯤ ꯍꯦꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯄꯥꯕꯗꯒꯤ ꯁꯦꯜ ꯄꯨꯕ ꯃꯤꯁꯤꯡꯅ ꯄꯥꯕꯗꯒꯤ ꯁꯦꯜ ꯍꯥꯠꯄ, ꯁꯦꯟꯗꯣꯏ ꯍꯥꯠꯄ ꯉꯝꯗ꯭ꯔꯤꯁꯦ꯫ ꯄꯥꯕꯅꯦ ꯑꯗ ꯅꯊꯟꯇ ꯉꯥꯡꯍꯧꯔꯣ, ꯑꯩ ꯆꯪꯂꯤ ꯄꯥꯕꯥ, ꯅꯊꯟꯇ ꯁꯨꯃꯥꯡꯁꯤꯗ ꯏꯁꯧ ꯂꯥꯡꯍꯧꯔꯣ, ꯑꯩ ꯆꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯐꯨꯛꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯈꯣꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯈꯤꯁꯤꯅꯦ꯫ ꯑꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯆꯤꯟ ꯀꯟꯕꯁꯦ ꯍꯩꯅꯖꯗꯤꯌꯦ, ꯑꯗꯨꯅ ꯑꯣ ꯑꯩꯈꯣꯏ ꯆꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯍꯜ ꯊꯕꯛ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯨ ꯌꯦꯡꯕꯅꯤ, ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯦꯛ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯑꯁꯤꯗ ꯎꯗꯕꯅꯤ, ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯦꯅꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯕꯨ ꯏꯪꯈꯣꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯃꯨꯛ ꯏꯁꯧ ꯇꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯑꯣ ꯅꯨꯄꯤ, ꯇꯊꯣꯠꯄꯤ, ꯇꯊꯣꯠꯄꯤ꯫ ꯇꯊꯣꯠꯄꯤ ꯅꯨꯡꯊꯤꯜꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯛꯇꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯇꯊꯣꯠꯄꯤ ꯃꯤꯀꯞ ꯊꯣꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯍꯥꯏ ꯑꯁꯪꯕꯤ, ꯑꯁꯪꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯨ, ꯅꯄꯥ ꯂꯥꯛꯂꯤꯅꯤ ꯏꯕꯦꯝꯃ꯫ ꯑꯁꯪꯕꯤ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯇꯨꯝꯊꯕ ꯌꯥꯗꯕꯒꯤ ꯍꯧꯖꯤꯛꯇ ꯇꯨꯝꯗ ꯉꯥꯏꯔꯤꯀꯣ꯫ ꯅꯪꯕꯨ ꯅꯄꯥꯅ ꯈꯪꯂꯗꯤ ꯑꯃꯨꯛ ꯉꯥꯡꯕ ꯇꯥꯔꯤꯅꯦ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯅꯄꯥꯅ ꯉꯥꯡꯕ ꯍꯧꯔꯛꯂꯗꯤ ꯃꯔꯤ ꯁꯨꯝ ꯍꯣꯔꯦꯟꯕꯨꯛ ꯁꯝꯗꯗꯅ ꯂꯩꯔꯅꯤ꯫ ꯑꯝꯇ ꯍꯧꯒꯠꯂꯨꯁꯤ꯫ ꯑꯁ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯗꯨꯕꯨ ꯉꯥꯡꯅꯤꯡꯂ ꯉꯥꯡꯖꯁꯅꯨ, ꯑꯩꯅꯅꯦ ꯏꯊꯨꯟꯗꯐꯥꯎ ꯍꯥꯞꯄꯤꯗꯦ꯫ ꯅꯋꯥꯅꯤꯅ ꯉꯥꯡꯖꯪ ꯄꯦꯔꯦꯝꯕꯗꯅ ꯌꯨꯝ ꯄꯥꯟꯗꯅ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯐꯥꯎ ꯄꯦꯟꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯤ꯫ ꯑꯩꯗꯤꯅꯦ ꯅꯨꯄꯥꯅ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯦ ꯍꯩꯅꯗꯦ, ꯇꯨꯀꯠꯆꯩꯕ꯫ ꯉꯥꯡꯗꯅ ꯂꯩꯌꯨ ꯅꯪ, ꯍꯣꯔꯦꯟꯅꯦ ꯅꯄꯥꯅ ꯆꯥꯃꯨꯛ ꯉꯥꯡꯅꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ, ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯀꯣ꯫ ꯅꯄꯥꯅ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯀꯧꯗꯅ ꯂꯩ꯫ ꯅꯪ ꯇꯨꯝꯃꯨꯀꯣ, ꯇꯨꯝꯃꯨ ꯅꯪ, ꯇꯨꯝꯗꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯑꯁ ꯏꯃꯥ, ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯁꯦ, ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯂꯛꯂꯅꯣꯕ꯫ ꯅꯋꯥꯗꯣ ꯑꯩꯅꯅꯦ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦꯕ꯫ ꯇꯊꯣꯠꯄꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯪꯕꯤ ꯇꯨꯝꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯣꯏ ꯃꯄꯥ, ꯀꯩꯅꯣ ꯊꯕꯛꯇꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯅꯁꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯌꯨꯝꯁꯤꯗ ꯏꯁꯧꯅ ꯍꯥꯟꯅ ꯌꯧꯔꯛꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏꯕꯨ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯥꯡꯂꯝꯕꯗꯣ? ꯑꯗꯨꯒ ꯇꯨꯝꯗꯅ ꯂꯩꯔꯤꯅꯤꯅꯦ ꯍꯥ? ꯅꯆꯥꯅꯨꯄꯥꯗꯤ ꯍꯤꯡꯒꯣꯜ ꯇꯧꯈ꯭ꯔꯕ꯭ꯔꯣ? ꯀꯩꯅꯣꯗ, ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝ ꯁꯥꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯨꯗꯣꯏꯅꯣ ꯃꯣꯏ ꯃꯄꯥꯁꯨ? ꯉꯥꯡꯕ ꯌꯥꯔꯤ ꯃꯇꯥꯒꯨꯝ ꯄꯉꯥꯡ ꯁꯛꯄ ꯇꯧꯕꯤꯅꯨꯗ꯫ ꯀꯩꯅꯣ ꯉꯥꯡ ꯁꯛꯄꯗꯧꯅꯣ ꯍꯥꯏꯗꯤ? ꯅꯠꯇꯦ ꯅꯣꯏꯕꯨ, ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯨꯝꯗꯅ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯩ ꯊꯕꯛ ꯁꯨꯗꯅ ꯋꯥꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯅꯨꯡꯊꯤꯜ ꯇꯨꯝꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅꯅꯦ ꯅꯁꯥꯗꯨ ꯅꯨꯡꯇꯤꯒꯤ ꯃꯥꯏꯔꯦꯟ ꯑꯐꯝꯕ ꯃꯥꯟꯖꯤꯜꯂꯛꯏꯗꯣ꯫ ꯑꯣ ꯃꯥꯅꯤꯡꯂ ꯃꯥꯟꯁꯅꯣ, ꯅꯋꯥ ꯂꯧꯗꯦ ꯑꯩꯅ꯫
Natti noi buwado. Noi bahai basa apaba natti ne. Ahal ka usilakpaga laina tina mayama malakadauri bani. Mina ayuk ngan na haugatuna hagjang sajil to. Apaba aying banung si chaba chatlo haibati yade. Tum lairabani na nasado phajaba nangakle. Na chanu pi noi ten bi ama laibadu su tum dana lairamgin chak bora ma chasilaga. Yare da moi pabong nang sunya ngangning man khraba haibaduni. Na cha singna moi pabong na ngangbada laudri do adom isaw langlaga wayam na ngangba wayam nganglabanina na cha singna sulongningdre. Moi pabong na ngangbada adom usita bataban. Na cha singna ngangba sakpada laude haido moi pabong na thokanjaba. Matang matam chana wado tang na ngangbiyo tang ni isaw do lang maduda na cha singna karigi lauroi adudi nati thabak ama tawgi bai su isaw thabak ama tawbagi su isaw yom thangnaba inaw nupi singna kaino ichia noi tei du bo do kyam na isaw lang litu bo iche na langdre itei no oina langdana lei itei do phanek se chinbir phi me in chinbiro haina hairak ai dinya ikai jamana mai ka se thapam leitraban hairam gani khangi ai soidana hairam gani thaje o thajaning la thajaro thajaning ra ka to u kaino kyare adane ngangdana leitrabasu na cha sing do hodok luso ai khangde moina panya adom changlaga hodok jarur nangbu narol thoktaba miro adu gyam na chilkalaga na chanupi bok hodok pangamdradi kari kanaruni ha tanja duda machanupi ga machanupa ga su thoklaklami ibohalna sanai bungo ga sanai bi maga su lengkhat birakledana ibohal gi wadu tabada thabal jaw mapada baba karen mandro ngangmandana taning daba ma yaurakle taning lui nangde ai khangi noi amata aina haiba wasi taning lui namana chap mani mi namana basingdi thabak sudana sel talaga imong pukre ai khoi gina kadai tumbaga chabaga koibaga langbaga kari noi gi mama gi lukhoi gi machan pi ga dui sel talaga mi ika gari ma leiraga thokre taning de da baba phamja chai kai ai khoi gi su ika gari se leiramdradi nahan ama leirani ai khoi ne tawrsi su sel tali khara yengla ngangladi phadoni migi machana kitang dobada mama mapa na pendringai pabana pallaga thakatkibasina pabana migi macha thagalido hayeng pabana nabada moina seba kai shu tobiroi sima dik thangba pai ekhoi se matam pumna makta adum sidaraga leiningbo paba se ekhoi ga nungsiba machet amata phaurum gadaba mande mabongi wadu tabada thabal jawsu mateng pangsilaklami adune ta chaw ekhoi baba se migi mapa khai ga suman manadabani migi mapa khai di macha singse thagat mandana sarga yogi tawi haine aduga ekhoi thadabada khongyagi uphulgombani ekhoi na phana phaba thabak tawrasune ekhoi pabadi sukta thagalroi mapok mai gini semdokpa ka yararoi isauna khunle kai sida phawre haiba isau langle hairiba nupi do pabuki samna amabu kyawramni thajadi tathotpina o ne noina padi ne amai bi aphawbi amalei haina yengba chatpa ada ima amai bi don ne mamito isindringai noi pabu ubada nupi maraya maheli nupi wani sukhangdi nupa wani sukhangdi pangyaw da yawbra mapunchi gi lemlaroi haina hairakraban phana hairasu pokpadagi loina raklabanina semdokpa yararoi adum sidribok ngang leirani o noina mana chapunda hainingma makhai haijo aina noyamata nawalode hairishi natiye moi babagi isawdobo hayeng maulaklaga nungsidabana loirani haiba hayeng na maulaklaga seba tawningba dilairadan chaktania hupi jaraga haninglan migidi manemga mamawga yanadadan isaw langnaiye masam phoinaiye aikhoi mawga noi pabaga khatnaraga masamga se phoina dawriba jatni mama nang chaila kaniko wathi wakai ngangdana layu asumna hairamduna ibohal imongda changkre tathotpina napa se taning dramale changkre masak sakta se nungshiraktaba panghai da haijin gadaban masu marai ni ikai da tumina leijakhinaba nupa natagum onthokna isaw langkre aduni ma nawase kharen mali khara waro karino nawa haibo noigidi napa natro noi shu hayai kaino noi shu warak pa yaye onia machilase kanandana aikhoi di panabaga ngamjaponte machindi ngayun bidagi heli potke yolabadi khoi pabadi selyam tomni yarisi toklasi asumna numitchima su hawkre nongmagi numitni thabal jawmagi khangna chabi tharobu unanaba lakli tharo namabu hana ngaiduna leiramli tharo machin yamna kanba nupini mana thabal jawba namdana koitan tanaduna nungsi pami haina haibadagi thabal jawba maga khangna khibani
Tharo nupa kaya ma koiduna sel lauthokli Tharo thabal jaw lakpa ubada phipi kami Thabal jaw lakpaga iso khitang langna Kaino ta thabal jaw haina khiba matamdagi asuk thengna lakli sibaw aina nupi ni haina usitadana tawribra ha yada tawrine Tharo nangbo Kaino yadaba haibo kari yadrage mo nungtigi nangga ega khangnarakpadagi unaba khudingda aina to hana nangbo ngai lakpan aduga nangna adu tawriga ada tawriga haidana nongta nangna ibo ngai birambaga nate she sawrno taptho Tharo kari gi tapthabano aini sawkhini nangna ibo taw ngambi haiba mingtholdo phangnaba du maksiliba natro aina kaida karamaina silagi ha nangi na childuna sille haidrasu nangi thawongduna sille haibado adum takjari khangnabra as Tharo nang shiri tanba ma yaw he oiba tani nangdi ai khangi tani mina sawrise themgi haiba wakhaldi khandene kari nupana nongbo sawrise themba haidro ha ai sune thengningdana thengmanati nangna piyo haiba seldu aigi sendoi piyo yadaba adudagi aina sanglaga setana lawrakli Tharo sawrambadagi nokphe tawraga ho ado ngasaina haiba yadro nangna aina haiba seldu purakli saw pharo haidana aina sawrise isawana badi bomo nangna kokto karim he yaudaba mal hoisi ado nangna haiba seldo shida lei Tharo momon tawna seldo lawshilli thagacheri aina marupse hek phangbagane aina lawri myam se singbigi Tharo gi waduda thabal jaw nokphe tawbi wa mata hairakte matawduda Tharo matawduda wakhalda asumna khanjai kaina pano siba aina sumaina haiste yari singlakla kaina mata haide haibanida nokchinaragale masinu pasya sel pairasu hayingne ai kya laiba nungai da pamandeda Tharo na murum sol laiba du ubada Tharo kaidorogi murum sol laga lairidu nasaga ngamdrubu kai nungai da bayawrge kaishum tawdeda sum wakhalamada solubani oh aidi nang nasa ngamdabaga yawbra haina khalluri yam hina khanjinganuda ai ken tawde aidi isaga se yam phari nupa manga taragadi phuthaba yakhini ish adudi yam ki jarida kinu ado thengli aisu sangkhragi ta thabal jaw su jatkro kaino harisibo Tharo unaraga wari sanabada ngairi janglage harisibo thengdana tawbani ta thabal jawbo mitto utang labo kaino Tharo gi paukhumduda thabal jaw wakhalda asumna khanjaraduna machilda asumna tumina sonjai ai khan nangli theng shelbu lawradi sauramba pumba phakrani selga bihaudradi khu kamada aisa hatida khainangna kamai tobunu khangdi migi di nungsinabasa karimta arang mathauda de haini thamoi ani do singna nungsinaraga loire ado ai khoigi di nongda unaba khudingda sel sanalupa yaudradi ibaga pombaga adu sumana nungsi pami hairaga mayeki di mana ingonda nungsi pami haina koi antanaraga koina kibanina mana ingonda oina pirakpa yaba jani kaino ta thabal jaw nachinda murum solaga mangla lairidubo mina kawbaga amta tadimi thabal jaw lala tawna kaim tawdida sum wakhalama khalambani manglaga trero lolira mingmakna thabal jaw kawshile yare khadang nomla lairano nang changlage haibadai changkhro yadro sida mo kaidok lairino hema masinu pasidi kaida amanina kaino kaida amabo Tharo amadi thabal jaw asumari yetna wai kai bai tawraklami Tharo so dama khamlaklami kaida haidi kaida ama nangse aidi karai de kamai tawna thingnaraga karai da nungsiruba nupanu khangdi yare thengle haidai chong natradi sungwa makha tanaraklani aiwa mayama mangang ninglaktori ajit ong sing ukhraga phajadi prama tamagi nupani nangde yari khangjari bunga ai changjari asumna haiduna Tharo phamlambadagi phoklangna haugatuna changkhri thabal jaw Tharo na changkhibadu yengduna lehawi aduga mathanta asumna khanjaduna murum sonjai masinu pisa amata amani yamngame haibani hayeng luhongaga lawna lainaradi aisa managa yonthokido mal amata amani hairichi ibani na sukoina nungsinarapasa nauringai khaktani nungsibu wariga sanarambasi aduga khara kushilakpadagi adu leibi ada leibi marup yauge adu yauge phaniyamni yamlesa mana ingondagi lawisa haujiksu shel lawkhibadagi khu kamlamlaga changkhridana masigi nupisi yadori kande sendoi lokhalaga yumda changkhragi adusu aikoi paba mak leramdoi magi so muktaru ni tawse idiko yumdaga hanjiningdraba jani ainaga nupi oiramladi ngana chethokhrani asumna haiduna thabal jaw chatkhre Tharo sumayumda changlakle
ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯥꯕꯜꯖꯥꯎ ꯁꯅꯥꯇꯣꯝꯕ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕ ꯊꯥꯕꯜꯖꯥꯎ ꯂꯥꯛꯄ ꯎꯕꯗ ꯌꯥꯝ ꯇꯟꯅ ꯃꯁꯤꯕꯨ ꯑꯩꯕꯨ ꯊꯥꯕꯜꯖꯥꯎ ꯅꯠꯇ꯭ꯔꯣ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯁꯩꯇ ꯃꯁꯤ ꯁꯣꯏꯗꯅ ꯁꯦꯟꯗꯣꯏ ꯊꯧꯕ ꯂꯥꯛꯂꯤꯕꯣꯏꯔꯝ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯁꯥꯔꯤꯕ ꯃꯣꯔꯥꯁꯤꯡꯁꯦ ꯎꯔꯗꯤ ꯁꯣꯏꯗꯅ ꯁꯛꯆꯤꯟꯅꯈꯤꯕ ꯇꯥꯏ ꯃꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯕꯨ ꯃꯥ ꯎꯗ꯭ꯔꯤꯉꯩ ꯂꯣꯠꯍꯧꯕꯅ ꯐꯒꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯀꯥꯟꯗꯦ ꯉꯥꯡꯗꯅ ꯂꯩꯕꯅ ꯁꯤꯗꯤ ꯀꯣꯛ ꯍꯦꯛ ꯂꯣꯠ ꯑꯗꯨꯅ ꯐꯔꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯥꯃꯩꯗꯨ ꯇꯥꯈꯠꯂꯤ ꯁꯅꯥꯇꯣꯝꯕ ꯑꯗꯨꯒ ꯉꯥꯅꯨ ꯃꯆꯥ ꯁꯥꯗꯅ ꯄꯥꯛꯊꯔꯒ ꯂꯨꯞꯊꯔꯒ ꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯇꯨꯞ ꯇꯨꯞ ꯆꯦꯜꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯕꯜꯖꯥꯎ ꯃꯥꯁꯨ ꯁꯦꯟꯗꯣꯏ ꯀꯌꯥ ꯊꯧꯕ ꯆꯠꯄꯗ ꯃꯥꯕꯨ ꯎꯕꯗ ꯂꯣꯠꯂꯦ ꯈꯪꯕꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯃꯃꯤꯠ ꯃꯅꯥꯁꯤꯡꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯇꯣꯝꯕꯅ ꯅꯥꯃꯩ ꯇꯥꯈꯠꯇꯨꯅ ꯉꯥꯅꯨ ꯃꯆꯥ ꯆꯦꯟꯕꯒꯨꯝ ꯂꯨꯞꯊꯗꯨꯅ ꯗꯨꯞ ꯗꯨꯞ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯊꯥꯕꯜꯖꯥꯎꯅ ꯃꯁꯤꯕꯨ ꯑꯩꯕꯨ ꯏꯌꯥꯝꯕ ꯁꯅꯥꯇꯣꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯩꯅ ꯈꯟꯕꯒ ꯇꯧꯕꯒ ꯂꯨꯞꯊꯔꯒ ꯆꯦꯜꯂꯤꯅꯦ ꯉꯥꯅꯨ ꯃꯆꯥ ꯁꯥꯗꯅ ꯃꯥꯒꯤꯁꯤꯕꯨ ꯌꯦꯟ ꯉꯥꯅꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯤꯕ ꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯁꯦꯟꯗꯣꯏ ꯊꯧꯔꯛꯂꯅꯤ ꯈꯟꯅ ꯂꯣꯠꯀꯦ ꯍꯥꯏꯅ ꯆꯠꯂꯤꯕ ꯖꯥꯠꯂ ꯑꯩꯕꯨ ꯑꯁꯤꯕꯨ ꯀꯧꯔꯒ ꯌꯦꯡꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯕꯜꯖꯥꯎ ꯁꯅꯥꯇꯣꯝꯕꯗ ꯀꯧꯏ ꯁꯅꯥꯇꯣꯝꯕ ꯈꯨꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯧꯔꯛꯂꯤ ꯀꯥꯟꯅꯗꯦ ꯑꯩ ꯂꯣꯠꯂꯒ ꯂꯩꯔꯒꯦ ꯀꯔꯤꯝ ꯈꯨꯝꯂꯔꯣꯏ ꯍꯨꯏꯔ ꯀꯩꯅꯣ ꯃꯥꯟꯖꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕ ꯄꯪꯂꯤꯔ ꯁꯤꯡꯂꯤꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯪꯒꯣꯏꯗ ꯈꯤꯜꯂꯤꯕ ꯀꯣꯟꯗꯨꯒꯤ ꯀꯥꯆꯤꯟꯗ ꯊꯨꯞꯆꯤꯟꯗꯨꯅ ꯎꯈ꯭ꯔꯅꯤ ꯍꯥꯏꯅ ꯂꯣꯠꯂꯤ ꯁꯣꯔꯒꯗꯨ ꯍꯥꯊꯨ ꯍꯥꯊꯨꯔꯅꯤ ꯈꯟꯅ ꯄꯥꯛꯊꯔꯒ ꯂꯥꯛꯄꯒꯤ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯗꯨ ꯇꯥꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯇꯞꯅ ꯐꯥꯊꯖꯩ ꯊꯥꯕꯜꯖꯥꯎ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯑꯣ ꯇꯥꯆꯧ ꯁꯅꯥꯇꯣꯝꯕ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇ ꯄꯥꯛꯊꯔꯒ ꯋꯠꯇꯅ ꯆꯦꯟꯈꯤꯕꯗ ꯑꯩ ꯁꯣꯝꯗ ꯑꯩꯕꯨ ꯏꯇꯩꯃ ꯑꯣꯏꯅ ꯀꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯏꯇꯩꯃ ꯑꯣꯏꯅ ꯀꯧꯔꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨ ꯃꯤꯗꯨꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯕꯜꯖꯥꯎ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯅꯕ ꯍꯥꯏꯅ ꯀꯧꯏ ꯑꯣ ꯏꯇꯩꯃ ꯊꯥꯔꯤꯛ ꯏꯇꯩꯃ ꯊꯥꯔꯤꯛꯄꯨ ꯂꯩꯕꯤꯗꯕ꯭ꯔꯣ ꯊꯥꯔꯤꯛ ꯃꯄꯥꯟꯂꯣꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯕ ꯇꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ ꯊꯥꯔꯤꯛ ꯃꯥꯁꯨ ꯅꯨꯄꯤꯅ ꯀꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯠꯈ꯭ꯔꯗꯕꯅꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯗꯨꯗ ꯃꯥ ꯀꯔꯤꯁꯨ ꯈꯟꯗ ꯊꯣꯛꯂꯛꯄꯅꯤ ꯑꯣ ꯀꯅꯥꯅꯣ ꯊꯥꯔꯤꯛ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯥꯕꯜꯖꯥꯎ ꯎꯕꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯄꯨꯔꯨꯏ ꯍꯥꯏꯕꯁꯦ ꯍꯦꯛ ꯀꯥꯎꯔꯣꯏꯗꯅ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯦꯛꯇ ꯁꯥꯎꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯥꯔꯤꯛꯅ ꯑꯩꯃ ꯏꯕꯨꯡꯉꯣ ꯊꯥꯕꯜꯖꯥꯎ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯣ ꯏꯇꯩꯃꯒꯤ ꯊꯥꯕꯜ ꯑꯣ ꯊꯥꯕꯜꯖꯥꯎ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯐꯤꯗꯥ ꯊꯥꯒꯦ ꯏꯇꯩꯃ ꯌꯥꯔꯅꯤ ꯏꯇꯩꯃ ꯑꯗꯨ ꯇꯥꯗꯕꯣ ꯑꯣ ꯅꯣꯏ ꯇꯥꯗꯗꯣ ꯏꯄꯥꯝꯂꯣꯝꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯥꯏ ꯍꯥꯏꯗꯅ ꯉꯔꯥꯡꯁꯤ ꯑꯉꯥꯡ ꯑꯃꯗ ꯄꯥꯎ ꯆꯦꯜꯂꯛꯄ ꯑꯗ ꯀꯩꯅꯣ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯆꯝꯐꯨꯠ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯊꯤꯜꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯉꯥ ꯑꯌꯥꯏꯕ ꯑꯗꯨꯒ ꯊꯣꯡꯂꯒ ꯆꯥꯅꯕ ꯉꯥ ꯑꯆꯧꯕ ꯑꯃꯠꯇꯒ ꯀꯩꯊꯦꯜꯗꯒꯤ ꯌꯦꯡꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯈꯔꯗꯤ ꯊꯦꯡꯂꯛꯀꯗꯕ ꯃꯥꯜꯂꯤꯅꯦꯍꯦ ꯅꯪꯕꯨ ꯅꯣꯏ ꯇꯥꯗ ꯍꯪꯕꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯊꯥꯕꯜꯖꯥꯎ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯇꯧꯔꯤꯁꯤ ꯃꯁꯛꯃꯛꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯒꯞꯀꯥꯁꯨ ꯇꯧꯗꯅ ꯃꯥꯁꯦ ꯂꯩꯇꯦ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯪꯂꯕꯁꯤꯗ ꯃꯆꯤꯟꯁꯨ ꯊꯤꯔꯤ ꯍꯧꯖꯤꯛꯇ ꯏꯃꯥꯡꯗꯒꯤ ꯉꯥꯅꯨ ꯃꯆꯥ ꯆꯦꯟꯈꯤꯕꯒꯨꯝ ꯃꯋꯥꯗꯨꯅ ꯑꯌꯨꯕꯗ ꯆꯦꯟꯈꯤꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯩꯇꯦ ꯀꯥꯏ ꯃꯆꯤꯟ ꯆꯣꯀꯥꯛ ꯊꯤꯕꯇ ꯅꯠꯇꯅ ꯑꯃꯨꯛ ꯒꯞꯀꯥꯁꯨ ꯇꯧꯔꯤ ꯀꯩ ꯊꯣꯛꯂꯦꯟ ꯇꯧꯔꯦ ꯁꯥꯏꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯡꯒꯣꯜ ꯆꯥꯎꯅ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜꯁꯦ ꯌꯥꯝꯅ ꯆꯤꯜꯂꯕ ꯍꯟꯗꯛꯁꯦ ꯂꯧ ꯑꯃ ꯂꯧꯁꯦ ꯍꯥꯏꯅ ꯑꯩꯒ ꯄꯥꯕꯒ ꯍꯥꯏꯅꯕ ꯑꯗꯨꯗ ꯇꯥꯗꯒꯤ ꯁꯦꯜꯗꯣ ꯌꯥꯔꯗꯤ ꯁꯦꯟꯗꯣꯏꯒ ꯁꯦꯂꯦꯞꯀ ꯄꯨꯟꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯃꯥꯡꯒꯣꯜꯗ ꯊꯥꯕꯜꯖꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯀꯣꯟ ꯃꯔꯨꯝꯗꯒꯤ ꯂꯣꯠꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯁꯅꯥꯇꯣꯝꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯊꯥꯕꯜꯖꯥꯎꯁꯤ ꯃꯥꯅ ꯐꯥꯔꯒ ꯊꯝꯂꯤꯁꯤꯕꯨ ꯁꯦꯜ ꯊꯧꯕ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯄ ꯃꯤꯁꯦ ꯑꯩ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯃꯥꯅ ꯃꯥꯡꯒꯣꯜꯁꯤꯗ ꯐꯤꯗꯥꯒ ꯊꯥꯗꯅ ꯐꯝꯍꯟꯗꯅ ꯆꯥꯒ ꯄꯤꯊꯛꯀꯦ ꯍꯥꯏꯔꯤꯕ ꯆꯠꯂ ꯃꯥꯒꯤꯁꯤꯕꯨ ꯊꯥꯕꯜꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯅꯣꯛꯇꯨꯅ ꯍꯣ ꯐꯩꯌꯦ ꯌꯥꯝ ꯐꯩꯌꯦ ꯏꯅꯥꯎꯈꯣꯏꯗꯤ ꯁꯦꯜ ꯅꯨꯡ ꯄꯥꯏꯕꯅꯤꯅ ꯌꯥꯔꯤꯈꯩ ꯉꯝꯂꯤꯈꯩ ꯁꯅꯥ lupa ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯂꯦꯞꯁꯤꯟꯒꯗꯕꯅꯤ ꯐꯩꯌꯦ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ ꯁꯣꯝꯗ ꯁꯅꯥꯇꯣꯝꯕꯅ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯗ ꯋꯥꯔꯤꯒꯁꯦ ꯁꯥꯗꯅ
ꯃꯥꯒꯤꯁꯤ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯂ ꯍꯣꯏ ꯏꯇꯩꯃ ꯑꯗꯣ ꯁꯦꯜꯗꯣ ꯍꯩꯃ ꯑꯗꯣ ꯁꯦꯜꯗꯣ ꯉꯔꯥꯡꯅ ꯂꯥꯛꯂꯝꯂꯕꯗꯤ ꯏꯅꯥꯎꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞꯇꯣ ꯄꯨꯟꯅ ꯄꯤꯔꯝꯕ ꯌꯥꯕꯅꯤ ꯑꯗꯣ ꯉꯔꯥꯡꯅꯦ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯣꯏ ꯇꯥꯗꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯣꯏ ꯇꯥ ꯂꯥꯛꯂꯒ ꯅꯣꯏꯒꯤ ꯌꯨꯝꯗ ꯏꯇꯩꯃꯅ ꯁꯣꯏꯗꯅ ꯊꯥꯔꯛꯂꯒꯦ ꯑꯩꯕꯨ ꯇꯥꯗꯗꯨꯕꯨ ꯊꯣꯡꯒꯥ ꯁꯣꯝꯗ ꯆꯪꯂꯛꯄꯗ ꯎꯈꯤꯒꯨꯝ ꯂꯥꯛꯈꯤꯒꯨꯝ ꯑꯣꯏꯔꯝꯃꯣꯏꯌꯦ ꯑꯗꯨꯗꯤ ꯊꯥꯕꯜꯖꯥꯎ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯈꯣꯏꯒꯤꯅꯦ ꯍꯨꯏ ꯑꯆꯧꯕ ꯌꯥꯝ ꯅꯣꯏꯕ ꯅꯣꯏ ꯇꯥꯗ ꯃꯥꯟꯕ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯣꯏ ꯇꯥꯗꯗꯤ ꯃꯀꯨꯕꯣꯛ ꯅꯥꯕꯒꯤ ꯆꯠꯈ꯭ꯔꯤꯌꯦ ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯏꯇꯩꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯄꯥꯈꯪ ꯅꯠꯇꯒꯨꯝ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯈꯤꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯃꯤꯅ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯤ ꯂꯩꯇꯦ ꯁꯨꯝ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯏꯇꯩꯃ ꯑꯩꯒꯤꯁꯦ ꯅꯣꯏꯒꯤ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯊꯥ 2-3 ꯁꯨꯔꯦ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕ ꯑꯩꯗꯣ ꯃꯗꯨ ꯂꯧꯕ ꯂꯥꯛꯆꯕꯅꯤ ꯍꯧꯖꯤꯛꯇꯅꯤ ꯇꯥ ꯁꯅꯥꯇꯣꯝꯕꯅ ꯄꯥꯛꯊꯔꯒ ꯆꯠꯈꯤꯕꯗꯣ ꯍꯦꯔ ꯊꯥꯕꯜꯖꯥꯎ ꯉꯥꯡꯕ ꯌꯥꯔꯦ ꯍꯥꯏꯅ ꯄꯉꯥꯡ ꯉꯥꯡꯁꯛꯀꯅꯨꯗ ꯏꯇꯩꯃꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥ ꯁꯦꯜ ꯍꯥꯠꯄ ꯃꯤꯅ ꯉꯥꯡꯕ ꯋꯥꯕ ꯏꯇꯩꯃ ꯀꯌꯥꯝ ꯊꯥꯖꯗꯣꯔꯤꯒꯦ ꯍꯣꯏꯅꯦ ꯑꯩ ꯊꯥꯖꯔꯒꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯅꯤꯅꯦ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯊꯥꯖꯧ ꯍꯥꯏꯕꯅꯣ ꯄꯥꯈꯪ ꯅꯠꯇꯒꯨꯝ ꯅꯆꯤꯜ ꯑꯗꯨ ꯀꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯁꯥꯕꯤꯗꯒꯤ ꯈꯔꯁꯨ ꯍꯦꯜꯂꯤꯅꯦ ꯑꯩꯅ ꯉꯥꯡꯂꯛꯂꯤꯕ ꯈꯨꯝꯂꯛꯂꯤꯕ ꯆꯤꯟꯁꯦ ꯏꯇꯩꯃ ꯍꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯗ ꯈꯨꯝꯂꯛꯄꯅꯤ ꯏꯇꯩꯃꯅ ꯂꯩꯇꯦ ꯍꯥꯏꯅ ꯇꯥꯗꯗꯣ ꯂꯣꯠꯇꯕꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯝ ꯊꯥꯅꯕꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯏꯇꯩꯃ ꯍꯣꯏꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯃꯤ ꯀꯌꯥ ꯃꯊꯃꯣꯏꯁꯤꯡ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯅꯣꯡꯇ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯉꯁꯤꯐꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯏꯇꯩꯃ ꯑꯗꯨꯒ ꯅꯅꯥꯎꯗꯗꯤ ꯌꯥꯔꯤꯈꯩ ꯆꯤꯟꯗꯤ ꯊꯤꯕꯤꯔꯛꯀꯅꯨ ꯑꯉꯝ ꯇꯥꯟꯅꯔꯕꯗꯤ ꯏꯇꯩꯃ ꯈꯣꯏ ꯃꯥꯡꯒꯦꯗꯅꯤ ꯑꯩꯅ ꯅꯣꯏ ꯇꯥꯗ ꯂꯩꯇꯦ ꯍꯥꯏꯕꯗ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛꯇ ꯅꯪꯅ ꯂꯥꯛꯄꯗ ꯎꯈꯤ ꯍꯥꯏꯕꯗꯥꯏ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯂꯩꯇꯦ ꯍꯥꯏꯔꯕꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯦ ꯍꯥꯏꯕꯗꯥꯏ ꯑꯩ ꯁꯦꯜꯁꯤꯀꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯦꯡꯂꯗ꯭ꯔꯥ ꯉꯥꯏꯈꯣꯔꯦ ꯏꯇꯩꯃꯅ ꯇꯥꯗꯗꯣ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯦꯛ ꯅꯪꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯁꯦꯂꯦꯞ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅ ꯄꯨꯊꯣꯛꯂꯕꯗꯤ ꯑꯣ ꯄꯨꯊꯣꯛꯂꯒꯅ ꯄꯨꯊꯣꯛꯂꯦꯗꯅ ꯀꯩ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯊꯥꯕꯜꯖꯥꯎ ꯈꯨꯝꯂꯨꯗ꯭ꯔꯦ ꯋꯥꯔ ꯃꯥꯜꯂꯤ ꯃꯥ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯉꯁꯥꯏ ꯁꯅꯥꯇꯣꯝꯕꯅ ꯄꯥꯛꯊꯗꯨꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯕꯨ ꯍꯥꯏꯐꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯎꯔꯤ ꯁꯪꯒꯣꯏꯗ ꯈꯤꯜꯂꯤꯕ ꯐꯤꯁꯥꯀꯣꯜꯗꯨꯒꯤ ꯃꯔꯨꯝꯗ ꯊꯨꯞꯆꯤꯟꯗꯨꯅ ꯂꯣꯠꯂꯤꯕꯗꯣ ꯑꯣ ꯇꯥꯗ ꯁꯅꯥꯇꯣꯝꯕ ꯅꯠꯇꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯈꯨꯝꯗꯦ ꯃꯆꯤ ꯂꯦꯡꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯣꯍꯣ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯏꯌꯥꯝꯕ ꯁꯅꯥꯇꯣꯝꯕ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯦ ꯈꯨꯝꯗ꯭ꯔꯤꯁꯤꯕꯨ ꯁꯕꯤ ꯑꯆꯧꯕꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯉꯁꯥꯏ ꯏꯇꯩꯃꯅꯗꯤ ꯍꯨꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯣꯏꯒꯤ ꯍꯨꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯈꯨꯗꯩꯁꯨ ꯆꯦꯠꯂꯤꯅꯤ ꯃꯤꯒꯤ ꯃꯑꯣꯡꯗꯒ ꯊꯛꯆꯤꯜꯂꯒ ꯂꯩꯅꯤ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯊꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯗ ꯊꯤ ꯃꯇꯨꯝ ꯂꯩꯕꯗꯨ ꯄꯤꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯣ ꯇꯨꯀꯨ ꯂꯥ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯅꯪꯕꯨ ꯁꯅꯥꯇꯣꯝꯕ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯀꯩꯅꯣ ꯁꯤꯗꯤ ꯃꯣꯏꯒꯤ ꯍꯨꯏꯁꯤꯗꯤ ꯇꯥ ꯁꯅꯥꯇꯣꯝꯕꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯊꯥꯔꯤꯛ ꯃꯊꯟꯇ ꯀꯩ ꯅꯨꯄꯥꯅꯣ ꯑꯁꯤꯕꯣ ꯑꯁꯤꯗꯕꯨ ꯂꯣꯠꯅꯤ ꯍꯥꯏꯅ ꯂꯣꯠꯂꯤꯕꯅꯦꯕ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯤꯕꯣ ꯃꯀꯣꯛ ꯑꯁꯦ ꯁꯟꯊꯤ ꯊꯤꯕꯣꯠ ꯑꯆꯧꯕ ꯍꯥꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯊꯥꯕꯜꯖꯥꯎ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯩꯃ ꯀꯩꯅꯣ ꯅꯪꯕꯨ ꯇꯥꯗꯨꯁꯤꯕꯨ ꯍꯨꯏꯒ ꯄ꯭ꯔꯃꯥꯟ ꯇꯧꯕꯤꯔꯤꯁꯤꯕꯨ ꯏꯇꯩꯃꯕꯨ ꯇꯥꯗ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯥꯏ ꯊꯥꯔꯤꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯃ ꯃꯣꯏꯇꯥ ꯍꯟꯕꯤꯔꯛꯂꯝꯂꯦꯗꯅ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯗꯨꯗ ꯑꯩꯗꯤ ꯏꯅꯥꯎꯗ ꯃꯣꯏꯇꯥ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯤꯅꯤ ꯑꯩꯕꯨ ꯆꯤꯟꯊꯤꯕꯤ ꯇꯥꯔꯤ ꯇꯧꯔꯤꯁꯤ ꯑꯣ ꯊꯥꯕꯜꯖꯥꯎ ꯅꯣꯏ ꯇꯥꯗꯒꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨ ꯏꯇꯩꯃ ꯆꯥꯒ ꯁꯦꯝꯂꯛꯀꯦ ꯌꯥꯔꯅꯤ ꯏꯇꯩꯃ ꯁꯦꯝꯂꯛꯂꯅꯨ ꯀꯩꯅꯣ ꯇꯥꯗꯅ ꯐꯤꯁꯥꯀꯣꯜꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯗꯨꯕꯨ ꯂꯣꯠꯐꯝ ꯃꯤꯔꯩ ꯂꯩꯇꯗꯧꯅ ꯂꯣꯠꯅꯦ ꯍꯥꯏꯅ ꯂꯣꯠꯂꯗꯤ ꯇꯥꯗ ꯃꯊꯪꯗꯗꯤ ꯑꯩꯅ ꯎꯗꯕ ꯃꯐꯝꯗ ꯑꯣꯏꯅ ꯂꯣꯠꯄꯤꯌꯨꯀꯣ ꯑꯁꯤꯗꯤ ꯐꯧꯃꯟꯈ꯭ꯔꯤꯕ ꯏꯉꯥꯟ ꯉꯥꯟꯅ ꯂꯣꯏꯅ ꯎꯔꯦ ꯏꯅꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯌꯥꯝꯕ ꯂꯣꯠꯇꯦꯀꯣ ꯅꯌꯥꯝꯕꯗꯤ ꯆꯨꯝꯅ ꯀꯣꯟꯁꯤ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯁꯦꯝꯂꯨꯕ ꯈꯛꯇꯅꯤ ꯅꯌꯥꯝꯕꯅ ꯀꯔꯤꯒꯤ ꯅꯪ ꯎꯔꯒ ꯂꯣꯠꯂꯨꯗꯣꯏꯅꯣ ꯎꯍꯧꯗ꯭ꯔꯕ ꯑꯩꯁꯨ ꯍꯦꯛ ꯍꯣꯏ ꯇꯥꯗꯅ ꯃꯗꯨ ꯀꯅꯥꯗꯅ ꯍꯦꯛ ꯍꯥꯏꯔꯨꯔꯣ ꯑꯗꯣ ꯁꯤꯒꯤ ꯋꯥꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ ꯍꯣꯏ ꯇꯥꯗꯅ ꯍꯟꯗꯛꯀꯤ ꯁꯦꯟꯗꯣꯏꯁꯨ ꯄꯤꯔꯛꯇꯦ ꯃꯃꯥꯡꯒꯤ ꯁꯦꯟꯗꯣꯏꯁꯨ ꯄꯤꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯅꯌꯥꯝꯕꯁꯦ ꯍꯟꯗꯛꯇꯤ ꯐꯔꯛ ꯈꯔ ꯇꯥꯔꯤꯅꯤ ꯏꯌꯥꯝꯕ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯔꯒ ꯏꯟꯊꯣꯔꯛꯅꯕ ꯇꯧꯕꯤꯌꯨꯕ ꯅꯌꯥꯝꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯅꯦ ꯀꯩꯅꯣꯗ ꯇꯥꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯄꯨꯕ ꯃꯤꯅ ꯆꯥꯎꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏꯗ ꯅꯣꯟꯖꯔꯒ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯔꯨꯝꯈꯣ ꯍꯥꯏꯕ꯭ꯔꯣ ꯍꯦꯔ ꯊꯥꯕꯜꯖꯥꯎ ꯅꯪꯁꯨ ꯅꯪꯒꯤ ꯅꯔꯜ ꯄꯨꯔꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯗ ꯀꯩꯅꯣ ꯍꯧꯅꯗꯦ ꯍꯥꯏꯕꯣ ꯇꯥꯗ
ꯏꯇꯩꯃ ꯐꯪꯉꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯒꯞꯅ ꯃꯔꯣꯜ ꯑꯃ ꯇꯧꯔꯤꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯁꯨꯝ ꯋꯥꯁꯦ ꯀꯩꯅꯣꯝꯗ ꯆꯠꯈꯤꯗꯣꯔꯤ ꯌꯥꯔꯦ ꯌꯧꯔꯣ ꯊꯥꯕꯜꯖꯥꯎ ꯏꯌꯥꯝꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯀꯩꯅꯣ ꯇꯥꯗꯅ ꯈꯜꯂꯤꯁꯤꯕꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯉꯁꯤꯗꯣ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯃꯇꯝ ꯊꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯔꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯌꯥꯔꯗꯤ ꯁꯦꯟꯗꯣꯏꯗꯣ ꯑꯣꯏꯅꯕ ꯁꯤꯜꯂꯨ ꯇꯥꯗꯅ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯑꯩꯁꯨ ꯇꯣꯏꯅ ꯂꯧꯕ ꯂꯥꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯔꯒ ꯊꯝꯂꯤꯕ ꯃꯣꯔꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯦꯅꯦ ꯁꯤꯠꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯁꯤ ꯁꯤꯠꯄꯒ ꯄꯤꯔꯛꯂꯒꯦ ꯇꯥꯗ ꯊꯥꯕꯜꯖꯥꯎ ꯃꯣꯔꯥꯗꯨꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯇꯧꯏ ꯑꯩꯕꯨ ꯁꯦꯟꯗꯣꯏꯒꯤ ꯁꯦꯜꯁꯤ ꯃꯁꯤꯒꯤ ꯃꯣꯔꯥꯁꯦ ꯑꯣꯏꯅ ꯄꯨꯈꯤꯕꯅ ꯐꯒꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯨꯝꯁꯤꯗ ꯊꯧꯕ ꯂꯥꯛꯄꯁꯨ ꯇꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯥꯕꯜꯖꯥꯎꯅ ꯑꯣ ꯗꯥꯗꯥ ꯑꯗꯨꯗꯤ ꯅꯅꯥꯎꯅꯦ ꯃꯁꯤꯒꯤ ꯃꯣꯔꯥꯁꯦ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯁꯦꯟꯗꯣꯏꯒꯤ ꯃꯍꯨꯠ ꯑꯗꯨꯒ ꯁꯦꯂꯦꯞꯇꯣ ꯇꯥꯗꯅ ꯃꯇꯝ ꯑꯃ ꯊꯥꯕꯤꯔꯣ ꯇꯣꯏꯅ ꯊꯧꯕ ꯂꯥꯛꯄꯗꯤ ꯇꯜꯂꯤ ꯇꯥꯗꯅ ꯉꯝꯒꯗꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯂꯦꯞꯄꯤꯔꯣ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜꯗ ꯑꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯁꯥꯊꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯁꯅꯥꯇꯣꯝꯕꯅ ꯁꯦꯂꯦꯞꯇꯨꯗꯤ ꯆꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯊꯥꯕꯗꯣ ꯑꯩꯅ ꯃꯇꯝ ꯊꯥꯔꯒ ꯁꯣꯏꯔꯗꯤ ꯑꯩꯕꯨ ꯆꯤꯟ ꯊꯤꯕꯃꯨꯛ ꯇꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯣꯔꯥꯁꯦ ꯃꯤꯅ ꯁꯤꯡꯂꯝꯃꯅꯤ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯊꯥꯕꯜꯖꯥꯎ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯇꯥꯗ ꯃꯁꯤꯒꯤ ꯃꯣꯔꯥꯁꯦ ꯑꯩꯒꯤ ꯁꯦꯟꯗꯣꯏ ꯄꯥꯊꯣꯛꯂꯒ ꯄꯨꯖꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯕꯜꯖꯥꯎꯅ ꯁꯦꯟꯗꯣꯏꯒ ꯃꯣꯔꯥꯗꯨꯒ ꯁꯦꯜ ꯄꯥꯔꯒ ꯃꯣꯔꯥ ꯑꯅꯤ ꯑꯍꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕ ꯎꯕꯗ ꯊꯥꯔꯤꯛꯅ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯆꯤꯟꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯥꯏꯔꯨꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯕ ꯑꯗꯨꯒꯤꯅꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯅꯪꯅꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕ ꯖꯥꯠ ꯃꯤ ꯄꯥꯈꯪ ꯃꯆꯥꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯠꯂꯒꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯍꯤꯡꯗꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡ ꯂꯩꯔꯤꯗꯨꯕꯣ ꯑꯗꯨꯒ ꯍꯥꯠꯂꯦ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯊꯋꯥꯏꯔꯣ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯂꯦꯞꯂꯤꯕꯁꯤꯕꯣ ꯍꯩꯠ ꯑꯩ ꯁꯨꯝ ꯀꯤꯖꯔꯛꯂꯦ ꯑꯃꯨꯛ ꯊꯋꯥꯏ ꯑꯣꯏꯔ ꯂꯩꯔꯝꯗꯅ ꯑꯩ ꯑꯃꯨꯛ ꯁꯣꯔ ꯁꯠꯈꯤꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯍꯧꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕ ꯃꯀ꯭ꯔꯥꯡꯗꯨ ꯐꯥꯛꯇꯣꯛꯂꯒ ꯃꯀꯣꯛꯇꯨ ꯂꯨꯛꯊꯗꯨꯅ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯈꯣꯡꯗꯤ ꯂꯩꯕꯥꯛ ꯊꯦꯡꯉꯤ ꯀꯩ ꯅꯨꯄꯤ ꯅꯪ ꯁꯤꯗ꯭ꯔꯤ ꯍꯤꯡꯂꯤ ꯀꯅꯥꯅ ꯅꯪꯕꯨ ꯍꯥꯠꯂꯦ ꯍꯥꯏꯔꯤꯅꯣ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯪꯂꯦ ꯀꯥꯏꯅ ꯍꯥꯏꯅꯨꯗ ꯅꯨꯄꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯖꯥꯠ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯌꯥꯝ ꯁꯤꯡꯉꯦ ꯁꯤꯡꯃꯟꯗꯅ ꯄꯪꯁꯤꯡꯉꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯠꯀꯦ ꯍꯥꯏꯔꯁꯨ ꯀꯔꯥꯏꯗꯅꯣ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯣꯟ ꯃꯔꯨꯝꯗꯨꯗ ꯂꯣꯠꯂꯤꯅꯦꯕ ꯅꯪ ꯑꯩꯁꯨ ꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯂꯣꯠꯄꯅꯤ ꯃꯥꯅ ꯎꯅꯤ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯗ ꯂꯣꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯅꯪꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦꯗ ꯑꯩꯁꯨ ꯅꯪꯒ ꯉꯥꯡꯅ ꯉꯝꯖꯄꯣꯟꯇꯦ ꯅꯪꯅ ꯈꯨꯝꯕ ꯍꯩꯔꯤꯁꯦ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯗ ꯊꯥꯔꯤꯛ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯠꯂꯣꯏꯗ ꯀꯩꯒꯤ ꯍꯥꯠꯇꯣꯏꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯗꯤ ꯈꯪꯂꯕ꯭ꯔꯥ ꯐꯔꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔ ꯆꯪꯂꯨ ꯉꯥꯛ ꯂꯩꯔꯕꯗꯤ ꯁꯦꯜ ꯊꯧꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯂꯅꯤ ꯃꯄꯥꯟꯁꯤꯗꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯂꯩꯅꯕ ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯁꯣꯝꯗ ꯄꯨꯛ ꯃꯅꯨꯡꯁꯤꯗ ꯊꯥꯕꯜ ꯇꯥꯟ ꯊꯤꯟꯕꯒꯨꯝ ꯊꯤꯟꯗꯅ ꯂꯩꯔꯦ ꯑꯩ ꯋꯥꯔꯦ ꯀꯔꯤꯒꯤ ꯆꯥꯛ ꯂꯥꯝꯕ ꯅꯕꯨꯛꯇꯣ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯒꯣꯔꯣ ꯑꯣꯠꯈꯥꯏꯒꯦ ꯆꯥꯛ ꯂꯥꯝꯃꯤ ꯀꯥꯏꯅ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯦꯟꯃꯟꯗꯦ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯗꯧꯔꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯆꯥꯛꯅꯣ ꯑꯗꯨꯛ ꯄꯪꯕ ꯅꯪꯕꯣ ꯅꯪꯗꯤꯅꯦ ꯆꯥꯛꯀꯤ ꯃꯍꯨꯠꯇꯅꯦ ꯙꯅꯥ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯎ ꯅꯪꯗꯤ ꯃꯗꯨꯅ ꯐꯩꯌꯦ ꯍꯔꯤ ꯅꯨꯄꯤ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯃꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯀꯔꯤꯒꯤ ꯍꯥꯏꯃꯟꯕ ꯑꯗꯨꯛ ꯄꯪꯕ ꯅꯪꯗꯤꯅꯦ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯔꯨꯅꯨꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯔꯨꯛꯇꯤ ꯍꯥꯞꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯤꯁꯦ ꯈꯔ ꯌꯥꯝ ꯊꯣꯡ ꯆꯥꯔꯁꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯑꯅꯤꯇ ꯆꯥꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯄꯪꯂꯤꯗꯣ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ ꯑꯦꯔꯦ ꯅꯨꯄꯤ ꯑꯩꯕꯨ ꯄꯪꯉꯦ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨ ꯀꯔꯤꯒꯤꯅꯣ ꯁꯥꯎꯒꯟꯗꯕ ꯁꯅꯥꯇꯣꯝꯕ ꯑꯩꯁꯦ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯅꯄꯥꯝ ꯌꯧꯖꯅꯤ ꯄꯪꯉꯦ ꯍꯥꯏꯁꯨ ꯁꯥꯎꯏ ꯃꯥꯜꯂꯤ ꯁꯤꯡꯕ ꯋꯥꯠꯂꯦ ꯁꯅꯥꯇꯣꯝꯕ ꯃꯃꯣꯟꯒ ꯈꯤꯇꯪ ꯇꯧꯖꯩ ꯑꯗꯨꯒ ꯑꯗꯨꯅꯤ ꯑꯩꯗꯤ ꯁꯤꯡꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯄꯥꯝꯗ ꯇꯥꯜꯂꯔꯣꯏ ꯍꯣꯏ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅ ꯂꯩꯔꯒ ꯏꯁꯥꯁꯦ ꯋꯥꯅꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯧꯏ ꯁꯅꯥꯇꯣꯝꯕ ꯑꯩꯁꯦ ꯅꯨꯄꯤꯅꯗꯤ ꯀꯤꯕꯖꯥꯅꯤ ꯈꯔ ꯑꯗꯨꯕꯨꯗꯤ ꯁꯅꯥꯇꯣꯝꯕꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ
Sana tombale hawi. Ngasay makay tarik mana sauri bado lot libane haiduna. Kon marum duda lot lagalairam bado madudani. Aduda sunate. Mana mora susitte haina haibagini. Asum na matam mana chat palipta na haukibana. Asum tapna matam khara haukirami. Nong maginong telgi matamni. Thabal jawgi mama tarik do hangam khara puthokduna. Machanupiga maga malli. Matangduda magi nupa ibohal. Lamhanglomdagi changlaktuna amuk sungang bahuri. Migi machana sel nung tandana le. Itawgi machanupido aduduna pinung sadan imung do paigak painu hone. ꯑꯩꯈꯣꯏꯒꯤꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯕꯗ ꯃꯥꯏꯔꯦꯟ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯥꯅ ꯄꯨꯡ ꯐꯗꯕꯩ ꯑꯩꯈꯣꯏꯒꯤꯅ ꯀꯔꯝ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯆꯪꯕ ꯃꯈꯩꯁꯨ ꯁꯍꯔꯗ ꯃꯍꯩ ꯇꯝꯍꯜꯂꯨꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯦ ꯇꯝꯍꯜꯂꯝꯗ꯭ꯔꯕꯁꯨ ꯐꯕꯖꯥꯠꯅꯤ ꯍꯪꯒꯥꯃꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯝ ꯈꯨꯝꯗꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯃꯇꯥꯒꯨꯝꯅ ꯇꯥꯁꯤꯟꯅꯗꯕꯤ ꯂꯩ ꯇꯥꯊꯣꯠꯄꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯪꯕꯤꯌꯥ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀ꯭ꯋꯥꯛꯂ ꯀꯩꯅꯣꯝꯃ ꯌꯥꯝ ꯀꯟꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯨꯝ ꯇꯧꯗ꯭ꯔꯣ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ ꯏꯃꯥꯒꯤ ꯑꯁꯪꯕꯤꯌꯥ ꯍꯣꯏꯅꯦ ꯏꯃꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯒ ꯌꯨꯝꯁꯤꯒꯤ ꯌꯥꯡꯂꯦꯟꯗꯔ ꯃꯥꯡꯒꯣꯜꯗꯔ ꯀꯩꯅꯣꯝꯃ ꯇꯣꯡꯂꯒ ꯉꯁꯥꯏꯗꯒꯤ ꯀꯟꯅ ꯂꯥꯛꯇꯅ ꯈꯣꯡꯂꯤ ꯑꯗꯨꯅꯦ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯁꯦ ꯐꯠꯇꯕ ꯄꯥꯎ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯍꯥꯏꯅꯔꯝꯕꯅꯤ ꯑꯗꯨꯅꯅꯦ ꯑꯐꯕꯕꯨ ꯑꯣꯏꯔꯦ ꯐꯠꯇꯕꯕꯨ ꯑꯣꯏꯔꯦ ꯇꯨ ꯑꯁꯨꯝꯅꯅꯦ ꯍꯥꯏꯔꯒ ꯀ꯭ꯋꯥꯛ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯇꯤꯟꯗꯣ ꯑꯍꯨꯝꯂꯛ ꯁꯤꯇꯣꯛꯎ ꯑꯐꯕ ꯄꯥꯎ ꯊꯝꯂꯝꯃꯨ ꯐꯠꯇꯕ ꯄꯥꯎ ꯄꯨꯕꯤꯈꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯐꯕ ꯄꯥꯎꯇꯥꯛꯅꯤꯀꯣ ꯇꯧ ꯏꯃꯥꯁꯨ ꯇꯧꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯗꯨꯗ ꯃꯇꯤꯟꯗꯨ ꯊꯨꯏ ꯍꯥꯏꯅ ꯑꯍꯨꯝꯂꯛ ꯁꯤꯇꯣꯛꯏ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯪꯕꯤꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯇꯤꯟ ꯁꯤꯇꯣꯛꯏ ꯑꯣ ꯑꯐꯕ ꯄꯥꯎ ꯊꯝꯕꯤꯔꯝꯃꯣ ꯐꯠꯇꯕ ꯄꯥꯎ ꯄꯨꯕꯤꯈꯣ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯊꯨꯏ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯁꯨꯝ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯗꯅ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯤꯒꯁꯨ ꯇꯧꯔꯗꯅ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯅꯣꯏꯅ ꯉꯝꯕ ꯃꯐꯝꯗ ꯇꯧꯕꯅꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯐꯝꯗ ꯇꯧꯕ ꯇꯥꯕꯅꯤ ꯍꯦ ꯎꯁꯤꯠꯇꯑꯣꯏꯗꯕ ꯇꯤꯟꯒ ꯁꯤꯠꯇꯅ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯕꯣꯍꯜ ꯆꯪꯈ꯭ꯔꯦ ꯏꯕꯣꯍꯜ ꯆꯪꯈꯤꯕꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯐꯔꯝꯃꯅꯤ ꯍꯥꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯇꯥꯊꯣꯠꯄꯤꯅ ꯐꯔꯝꯃꯅꯤ ꯑꯁꯤ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯂꯒ ꯅꯩꯅꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯈꯤꯗ꯭ꯔꯦ ꯃꯤꯋꯥ ꯄꯥꯝꯂꯗꯤ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯏꯃꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯩ ꯌꯨꯝꯗꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯂꯩꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯊꯥꯕꯁꯤꯕꯨ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯨꯕ ꯑꯃꯒꯨꯝ ꯉꯥꯡꯁꯛ ꯇꯧ ꯑꯁꯨꯝꯅ ꯉꯥꯡꯒꯗꯕ ꯑꯣꯏꯔꯝꯂꯗꯤ ꯃꯍꯩꯒꯁꯦ ꯇꯝꯍꯜꯂꯝꯒꯅꯤ ꯌꯥꯗ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯄꯥꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯗꯣꯏꯅꯣ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒ ꯃꯥꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯅ ꯈꯠꯅꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯥ ꯂꯥꯅꯤ ꯇꯧꯅꯗꯧꯔꯤꯕꯁꯤ ꯃꯆꯤꯟ ꯑꯁꯤ ꯄꯨꯔꯥ ꯅꯨꯄꯤ ꯆꯔꯣꯏꯅꯤ ꯑꯁꯪꯕꯤꯅ ꯅꯪꯁꯨꯅꯦ ꯅꯌꯨꯝ ꯄꯥꯜꯂꯛꯄꯗ ꯀꯣꯛ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯄꯥꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯅꯪꯁꯨ ꯑꯗꯨꯗꯤ ꯅꯪꯁꯨꯅꯦ ꯄꯣꯛꯂꯝꯗꯕ ꯌꯥꯏ ꯇꯥꯆꯧꯗꯤ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯁꯣꯝꯗꯅ ꯊꯥꯕꯜꯖꯥꯎ ꯊꯥꯔꯤꯛꯀ ꯀꯟꯅ ꯈꯠꯅꯔꯤ ꯊꯥꯔꯤꯛꯅ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯅ ꯆꯥꯃꯔꯛ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕ ꯋꯥꯅꯣ ꯅꯪꯉꯣꯟꯗ ꯀꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯏꯗꯧꯔꯤꯒꯦ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥꯗꯣ ꯑꯣꯏꯔꯛꯄꯣꯏꯔꯕ꯭ꯔꯣ ꯑꯩꯅ ꯅꯨꯄꯥꯗꯣ ꯀꯣꯏ ꯍꯥꯏꯕꯒꯤ ꯅꯪ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯂꯗ꯭ꯔꯣ ꯑꯣ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯇꯥꯎꯄꯥꯔꯤꯒꯤ ꯃꯃꯥꯟꯅꯕ ꯈꯪꯗꯕ꯭ꯔꯥ ꯑꯩꯅꯦ ꯌꯥꯝ ꯀꯨꯞꯅ ꯍꯪꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣ ꯑꯗꯣ ꯈꯪꯂꯗꯤ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯃꯔꯤ ꯇꯠꯅꯔꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯅꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯣꯏꯅꯁꯦ ꯍꯥꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯅꯪꯅ ꯀꯣꯏꯅꯁꯦ ꯍꯥꯏꯅꯁꯨ ꯍꯧꯔꯦ ꯑꯗꯒꯤ ꯀꯥꯏꯅꯁꯦ ꯍꯥꯏꯅꯁꯨ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯒꯤ ꯅꯪꯅ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯅꯪ ꯅꯌꯨꯝ ꯄꯥꯟꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯣ ꯑꯗꯅꯦ ꯑꯩꯅ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯅ ꯆꯥꯎꯈꯠꯇꯕꯅ ꯇꯧꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯍꯩꯅꯗ꯭ꯔꯤꯁꯦ ꯈꯪꯂꯕ꯭ꯔꯥ ꯂꯋꯥꯏ ꯃꯆꯥ ꯈꯣꯡꯕꯤꯖꯥꯎ ꯊꯥꯕꯜꯖꯥꯎ ꯃꯥꯁꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯄꯥꯈꯪꯅꯤ ꯃꯤ ꯀꯌꯥꯅ ꯁꯦꯜ ꯄꯤꯔꯛꯇꯕꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯨꯝ ꯇꯧꯅꯗꯨꯅ ꯂꯥꯛꯄꯅ ꯃꯥ ꯀꯔꯤꯁꯨ ꯅꯨꯄꯤꯗꯨꯒ ꯈꯠꯅꯕꯗ ꯃꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯃꯥꯁꯨ ꯈꯨꯝꯂꯩ ꯑꯗꯨꯃꯛ ꯂꯋꯥꯏ ꯃꯆꯥ ꯈꯣꯡꯕꯤꯖꯥꯎ ꯀꯥꯏꯅ ꯂꯩꯁꯥꯕꯤ ꯈꯣꯡꯕꯤꯖꯥꯎ ꯌꯥꯊꯤ ꯊꯥꯡꯕꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯈꯨꯅꯤꯡꯅꯦꯅ ꯑꯩ ꯆꯪꯕ ꯆꯟꯗꯣꯏꯔꯦꯅꯦ ꯊꯥꯔꯤꯛ ꯊꯥꯕꯜꯖꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯀꯔꯤ
ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯌꯥꯊꯤꯗꯪꯕꯤ ꯀꯩꯅ ꯅꯁꯝꯁꯤꯡꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯈꯪꯂꯤꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯕꯜꯖꯥꯎꯒꯤ ꯃꯁꯝ ꯈꯔ ꯄꯥꯟꯖꯔꯤꯕꯗꯣ ꯍꯦꯛꯇ ꯐꯣꯏ ꯈꯪꯕ꯭ꯔꯥ ꯅꯁꯝꯗꯣ ꯂꯣꯏ ꯐꯣꯏꯗꯠꯀꯦꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯍꯧꯈꯣꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯝꯒꯁꯦ ꯐꯣꯏꯅꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯣꯏꯒꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯒ ꯈꯨꯠ ꯍꯟꯗꯕꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯃꯁꯝ ꯐꯣꯏꯅꯔꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯊꯥꯔꯤꯛꯀ ꯊꯣꯛꯃꯤꯟꯅꯔꯛꯄꯤ ꯂꯩꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ ꯀꯩꯅꯣꯅꯦ ꯏꯇꯥ ꯊꯥꯔꯤꯛ ꯇꯥ ꯊꯥꯕꯜꯖꯥꯎꯒꯤ ꯃꯁꯝ ꯑꯁꯦ ꯑꯝꯇ ꯌꯥꯎꯗꯕ ꯇꯥꯔꯤꯅꯦ ꯅꯪ ꯁꯣꯝꯗ ꯊꯥꯗꯣꯛꯑꯣ ꯇꯥ ꯊꯥꯕꯜꯖꯥꯎ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯊꯥꯗꯣꯛꯎꯕ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯇꯥꯔꯤꯕ ꯊꯥꯔꯤꯛꯅ ꯑꯩꯗꯤ ꯃꯥꯅ ꯊꯥꯗꯣꯛꯇ꯭ꯔꯤꯈꯩ ꯂꯩꯁꯅꯥ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯑꯁ ꯀꯩꯅꯣ ꯃꯤ ꯅꯣꯏꯕꯣ ꯇꯥ ꯊꯥꯕꯜꯖꯥꯎ ꯑꯝꯇ ꯊꯥꯗꯣꯛꯑꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯤ ꯀꯧꯔꯨꯔꯅꯤ ꯁꯣꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯔꯤ ꯊꯥꯔꯤꯛ ꯁꯥꯎꯅ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯁꯨꯛꯎꯟ ꯍꯦꯛ ꯎꯅꯔꯣꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯕꯅꯤ ꯈꯪ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯀꯌꯥꯅꯤ ꯅꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯁꯤ ꯅꯔꯥꯏꯕꯛ ꯐꯩ ꯍꯥꯏꯒꯦꯗꯤ ꯈꯟꯗꯗꯅ ꯁꯛꯇꯨꯒ ꯍꯨꯏ ꯃꯊꯤ ꯑꯃꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯀꯥꯏꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯦꯟꯗꯣꯏ ꯌꯥꯎꯔꯒ ꯄꯤꯔꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯅꯕꯗ ꯄꯤꯈ꯭ꯔꯕꯕꯨ ꯀꯅꯥ ꯂꯧꯅꯒꯦ ꯍꯥ ꯑꯩꯗꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯑꯩ ꯑꯗꯣꯗ ꯈꯪꯗꯦ ꯑꯩꯗꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯗꯨ ꯅꯪꯅ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯋꯥ ꯂꯧꯗꯦ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯔꯗꯤ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯔꯣꯏ ꯀꯅꯥꯅ ꯉꯝꯅꯕ ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯂꯥꯏ ꯇꯥꯛꯀꯦꯔꯥ ꯑꯃ ꯇꯥꯛꯀꯦꯔꯥ ꯑꯩꯅ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯍꯌꯦꯡ ꯌꯦꯡꯅꯔꯁꯤ ꯍꯣꯏ ꯌꯦꯡꯅꯕ ꯇꯥꯕꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯐꯦꯠ ꯍꯥꯏꯗꯨꯅ ꯊꯦꯛꯇꯨꯅ ꯀꯟꯅ ꯒꯝ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯕꯜꯖꯥꯎꯅ ꯁꯛ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯆꯦꯟꯁꯤꯜꯂꯒ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯔꯅꯤꯀꯣ ꯀꯥꯟꯗꯦ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯧꯅꯕ ꯑꯩ ꯁꯦꯜ ꯄꯥꯔꯨꯒꯦ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯐꯤ ꯃꯇꯠ ꯑꯃ ꯐꯥꯎ ꯁꯦꯠꯇ ꯀꯩ ꯇꯨꯡꯁꯤꯜꯂꯒ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩ ꯁꯣꯝꯗ ꯊꯥꯔꯤꯛꯇꯨ ꯃꯇꯥ ꯂꯩꯁꯅꯥꯗ ꯏꯊꯥ ꯑꯃꯨꯛ ꯆꯥꯟꯅꯅ ꯊꯧ ꯂꯥꯛꯇꯅꯀꯣ ꯂꯥꯛꯑꯣꯏꯗ ꯀꯅꯥꯅ ꯂꯥꯛꯅꯒꯦ ꯀꯅꯥꯝ ꯇꯧꯅꯗꯦꯗ ꯑꯗꯨꯝꯅ ꯐꯅ ꯄꯠꯇꯅ ꯅꯨꯡꯁꯤꯅꯔꯝꯂꯕꯁꯨ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯤ ꯑꯃꯨꯛꯇꯕꯛ ꯇꯥꯈꯤꯗ꯭ꯔꯤ ꯏꯕꯦꯝꯃ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯂꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯇꯞꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜꯖꯥꯎ ꯃꯥꯅ ꯊꯥꯔꯤꯛꯀꯤ ꯃꯐꯝꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯈꯟꯅ ꯊꯥꯔꯤꯛ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯈꯪꯗꯕꯅ ꯊꯥꯔꯤꯛ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯊꯥꯔꯤꯛ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜꯖꯥꯎ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯥꯛꯇꯨꯅ ꯊꯥꯔꯤꯛꯄꯨ ꯉꯥꯏꯔꯤ ꯃꯇꯥꯡꯗꯨꯗ ꯊꯥꯔꯤꯛꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯇꯥꯡ ꯆꯥꯅꯔꯤ ꯊꯥꯔꯤꯛ ꯊꯥꯕꯜꯖꯥꯎ ꯎꯕꯗ ꯍꯩꯃꯥ ꯃꯥꯒꯤꯁꯦ ꯆꯥꯅꯅꯃꯛꯀꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤ ꯃꯥꯜꯂꯦ ꯄꯨꯔꯥ ꯀꯩꯊꯥꯃꯛꯀꯤ ꯅꯨꯄꯥꯅꯤꯅ ꯃꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯁꯦꯟꯗꯣꯏ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯒꯗꯕ ꯅꯠꯇꯦ ꯊꯥꯕꯜꯖꯥꯎ ꯃꯥꯁꯨ ꯑꯄꯪꯕ ꯁꯤꯔꯝꯕ ꯑꯗꯨꯗ ꯄꯦꯟꯃꯟꯗꯕꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯕꯁꯨ ꯊꯥꯔꯤꯛ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯀꯥꯏꯅꯕꯁꯨ ꯃꯥꯅ ꯇꯝꯕꯤꯔꯝꯕ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯊꯥꯔꯤꯛꯁꯦ ꯂꯧꯊꯣꯛꯑꯦ ꯍꯥꯏꯕꯁꯤ ꯊꯥꯕꯜꯖꯥꯎ ꯃꯥꯅꯁꯨ ꯈꯪꯂꯤꯕꯅꯤ ꯊꯥꯔꯤꯛ ꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧꯗꯒꯤ ꯊꯑꯣꯏꯒꯤ ꯀꯥꯏꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯊꯥꯕꯜꯖꯥꯎ ꯊꯥꯔꯤꯛ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ ꯊꯥꯔꯤꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯊꯥꯕꯜꯖꯥꯎꯅ ꯊꯥꯔꯤꯛ ꯊꯥꯔꯤꯛ ꯉꯥꯏꯈꯣ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯆꯥꯎꯈꯠꯇꯕ ꯂꯋꯥꯏ ꯅꯨꯄꯥ ꯑꯩ ꯃꯗꯨ ꯇꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯀꯩꯒꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯨꯡꯁꯤꯅꯕꯗ ꯄꯤꯈꯤꯕꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯅꯕ꯭ꯔꯣ ꯑꯩ ꯑꯗꯣꯗꯥ ꯈꯪꯗꯦ ꯊꯥꯔꯤꯛ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯁꯨ ꯂꯣꯏꯅꯗ꯭ꯔꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯤ ꯃꯗꯨꯅꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯡꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯄꯤꯔꯔꯣꯏ ꯄꯤꯔꯔꯣꯏ ꯉꯝꯂꯗ꯭ꯔꯣ ꯉꯝꯂꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯔꯛꯀꯦꯔꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯔꯣ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯇꯞꯇꯥꯈꯩ ꯂꯧꯊꯣꯛꯂꯒ ꯑꯄꯪꯕ ꯆꯤꯔꯒ ꯊꯝꯂꯝꯕꯗꯣ ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯝ ꯍꯣꯠꯅꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯈꯪꯗꯕ ꯃꯤꯗ ꯑꯩꯅ ꯈꯛ ꯂꯦꯝꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯅꯪꯅꯁꯨ ꯌꯥꯔꯕꯅꯤꯅ ꯌꯦꯡꯅꯕ ꯇꯥꯔꯤꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯕꯜꯖꯥꯎ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯁꯛꯇꯥ ꯑꯁꯤꯒ ꯀꯩ ꯊꯨꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯑꯩꯕꯨ ꯀꯃꯥꯏꯅ ꯀꯣꯏꯅꯔꯨꯕꯅꯣ ꯈꯪꯗꯦ ꯃꯁꯤ ꯅꯨꯄꯥꯁꯤ ꯁꯣꯝꯗ ꯊꯥꯕꯜꯖꯥꯎꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯏꯕꯣꯍꯜ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯊꯣꯠꯄꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯥꯔꯦꯗ ꯅꯨꯄꯥ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯀꯩꯗꯧꯒꯦ ꯉꯥꯡꯃꯟꯗꯅ ꯅꯪ ꯁꯣꯏꯗꯅ ꯈꯧ ꯀꯪꯂꯒ ꯁꯤꯕ ꯇꯥꯔꯦ
hai mama nangbu 𝐭𝐭𝐤𝐫𝐲 sire takrabro ꯍꯣꯅꯦ ꯃꯃꯥꯡꯗ ꯁꯤꯔꯦ ꯇꯥꯈꯤꯗ꯭ꯔꯕꯁꯨ ꯃꯣꯏ ꯄꯥꯕꯨꯡ ꯁꯤꯕ ꯀꯥꯟꯗ ꯇꯥꯔꯒꯦ nangdi ai yam sihaningliba jatnine ha ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯅꯥꯀꯣꯡ ꯋꯥꯏꯆꯤꯜ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯈꯠꯅꯕ ꯍꯧꯕꯤꯈ꯭ꯔꯦ ꯏꯕꯣꯍꯜꯅ hai ꯆꯧꯕꯤ ꯅꯪꯅ ꯁꯦꯜ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯇꯥꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤ ꯃꯗꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯇꯥꯗ ꯈꯣꯏꯗ ꯈꯔ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯅꯤ ꯅꯆꯥꯅꯨꯄꯥꯗ ꯍꯪꯂꯣ ꯍꯣꯏ ꯇꯥꯗ ꯏꯆꯦꯅ ꯊꯥꯕꯜꯖꯥꯎꯗꯣ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯆꯧꯕꯤꯌꯥ ꯃꯁꯛ ꯃꯇꯧꯒꯗꯤ ꯀꯝꯗꯧꯒꯦ ꯃꯤꯗꯤ ꯐꯕ꯭ꯔꯥ ꯀꯝꯗꯧꯕꯤꯌꯥ ꯏꯆꯦꯗꯤ ꯅꯥꯗꯅ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯦ ꯊꯤꯟꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯏꯆꯦ ꯈꯪꯗꯦꯗ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯈꯣꯡꯒꯨꯜ ꯇꯥꯏ ꯃꯣꯏ ꯕꯥꯖꯤꯅ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯅ ꯈꯥꯡꯉꯝꯗꯗꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯁꯨꯝ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯃꯃꯧ ꯎꯅꯤꯡ ꯇꯧꯔꯤꯅꯤ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯤꯅꯤ ꯍꯣꯏ ꯏꯆꯦ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯧꯕꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯣ ꯆꯧꯕꯤ ꯅꯣꯏ ꯇꯥꯗꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯈꯣꯏ ꯁꯣꯟꯖꯤꯜꯂꯛꯂꯦ ꯀꯥꯏꯅ ꯅꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯨ ꯂꯥꯛꯎꯅꯨꯀꯣ ꯅꯃꯧ ꯂꯥꯛꯂꯒ ꯅꯃꯧꯒꯤ ꯁꯦꯕꯥꯗꯀꯣ ꯃꯊꯛꯇ ꯀꯥꯒꯦꯗꯅꯤ ꯃꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯕꯨ ꯊꯨꯅ ꯂꯥꯟꯕꯤꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯕꯨ ꯀꯅꯥꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯣꯏꯅꯣ ꯆꯧꯕꯤ ꯈꯤꯇꯪ ꯅꯣꯛꯂꯒ ꯍꯩꯃꯥ ꯇꯥꯗꯁꯤꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯅꯣꯛꯅꯤꯡꯕ ꯉꯥꯛꯇ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯑꯆꯨꯝꯕ ꯉꯥꯛꯅꯤꯅꯦ ꯈꯣꯡꯂꯒ ꯈꯪꯂꯅꯤ ꯅꯣꯏ ꯍꯣꯏ ꯇꯥꯗ ꯌꯥꯔꯦꯗ ꯃꯣꯏ ꯄꯥꯕ ꯇꯨꯃꯤꯟꯅ ꯉꯥꯛꯇꯁꯨ ꯂꯦꯝꯅ ꯂꯩꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯤ ꯅꯨꯄꯤ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯛꯇ ꯌꯥꯎꯁꯤꯟꯕꯤꯔꯛꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯀꯅꯥꯅ ꯇꯦꯟꯅ ꯇꯧꯖꯔꯤꯅꯤꯗ ꯏꯆꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯁꯨꯛꯂꯦꯝ ꯍꯦꯛ ꯂꯦꯝꯗ꯭ꯔꯕꯅꯤ ꯃꯁꯤ ꯃꯆꯥꯁꯤꯡꯅꯁꯨ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ ꯏꯕꯦꯝꯃ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒ ꯀꯔꯣꯝ ꯊꯣꯛꯂꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯇꯥꯡꯗꯨꯗ ꯊꯥꯕꯜꯖꯥꯎ ꯆꯪꯂꯛꯄ ꯎꯕꯗ ꯇꯊꯣꯠꯄꯤꯅ ꯆꯧꯕꯤꯌꯥ ꯅꯆꯥꯅꯨꯄꯥꯁꯨ ꯂꯥꯛꯂꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯏꯕꯨꯡꯉꯣ ꯆꯧꯕꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯝꯃꯨ ꯏꯆꯦꯅꯦ ꯏꯃꯨꯡꯗ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯊꯣꯠꯄꯤ ꯆꯪꯈ꯭ꯔꯦ ꯊꯥꯕꯜꯖꯥꯎꯁꯤ ꯆꯧꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯥꯕꯜꯖꯥꯎꯁꯨ ꯊꯥꯔꯤꯛ ꯈꯣꯏꯔꯣꯝꯗ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯄꯤꯈꯤꯕ ꯁꯦꯜ ꯊꯧꯔꯤ ꯊꯥꯔꯤꯛ ꯊꯥꯕꯜꯖꯥꯎꯅ ꯁꯦꯜ ꯊꯧꯕ ꯑꯗꯨꯝ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦ ꯊꯥꯕꯜꯖꯥꯎ ꯃꯥꯁꯨ ꯑꯌꯥꯕꯤꯅꯤ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯈꯟꯅ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯊꯧꯔꯔꯤ ꯃꯁꯤꯗꯗꯤ ꯊꯥꯔꯤꯛ ꯂꯩꯗꯨꯅ ꯆꯦꯟꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯤ ꯃꯥꯅ ꯃꯇꯝ ꯑꯃ ꯊꯥꯗꯨꯅ ꯊꯥꯕꯜꯖꯥꯎꯕꯨ ꯎꯅꯔꯝꯃꯤ ꯊꯥꯔꯤꯛꯅ ꯇꯥ ꯊꯥꯕꯜꯖꯥꯎ ꯁꯦ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕꯅꯤ ꯊꯤꯒꯗ꯭ꯔꯥ ꯑꯝꯇ ꯊꯤꯈꯤꯒꯦ ꯅꯪ ꯉꯥꯛ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯕꯜꯖꯥꯎ ꯊꯤ ꯑꯣ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯧ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯧ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯕꯜꯖꯥꯎ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯏ ꯉꯁꯤꯒꯤ ꯊꯥꯕꯜꯖꯥꯎꯒꯤ ꯋꯥꯍꯩ ꯈꯔꯗꯨ ꯃꯥ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯂꯝꯃꯤ ꯃꯍꯥꯛ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯐꯥꯎꯔꯛꯂꯝꯃꯤ ꯉꯁꯤꯗꯒꯤ ꯊꯥꯔꯤꯛ ꯃꯥꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯕꯜꯖꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯕꯣꯍꯜꯁꯨ ꯋꯥꯟꯊꯔꯛꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯏꯕꯣꯍꯜ ꯑꯅꯥꯕ ꯑꯣꯏꯅ ꯑꯣꯏꯈꯤꯔꯝꯃꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯃꯍꯥꯛꯅ ꯅꯥꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯤꯕ ꯎꯕꯗ ꯃꯊꯃꯣꯏꯗꯣ ꯄꯦꯟꯖꯩ ꯃꯥꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯑꯌꯦꯡꯕꯤ ꯃꯄꯥꯒꯤ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯏꯟꯕꯤꯔꯤ ꯕꯥꯕꯥ ꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ ꯀꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯨꯝ ꯁꯣꯜ ꯂꯩꯔꯅꯤ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯉꯝꯂꯔꯣꯏꯕ ꯇꯊꯣꯠꯄꯤꯅ ꯅꯨꯄꯤ ꯃꯆꯥ ꯅꯄꯥꯁꯤ ꯅꯥꯏ ꯍꯥꯏꯕ ꯀꯥꯎꯗꯅ ꯑꯃꯨꯛ ꯃꯆꯤꯟ ꯈꯨꯝꯂꯛꯄ ꯇꯥꯔꯦ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯅꯪꯕꯣ ꯏꯃꯥ ꯄꯥꯕ ꯅꯥꯈꯤꯕꯗꯒꯤ ꯏꯃꯨꯡꯁꯦ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯇ꯭ꯔꯣ ꯃꯇꯥꯡꯗꯨꯗ ꯊꯥꯕꯜꯖꯥꯎ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯄꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯏꯕꯣꯍꯜ ꯃꯥꯁꯨ ꯃꯆꯥꯁꯤꯡꯅ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯗꯨꯅ ꯇꯧꯕꯗꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯁꯥ ꯀꯟꯈꯠꯂꯛꯇꯨꯅ ꯅꯥꯕ ꯐꯔꯤ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯩꯁꯦ ꯁꯤꯔꯝꯗꯣꯔꯦꯅꯦ ꯍꯜꯂꯛꯀꯦ ꯅꯨꯄꯤ ꯑꯩꯁꯦ ꯁꯤꯔꯝꯗꯣꯔꯦꯅꯦ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯑꯣ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯍꯧꯖꯤꯛꯇꯤ ꯀꯜꯂꯕꯅꯤꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯗꯣꯏ ꯅꯠꯇ꯭ꯔꯣ
ꯃꯣꯏ ꯃꯄꯥꯅ ꯋꯥ ꯉꯥꯡꯗꯅ ꯅꯥꯗꯅ ꯂꯩꯕꯁꯦ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯏ꯫ ꯃꯃꯥ ꯑꯩ ꯉꯥꯡꯂꯔꯣꯏꯗ꯫ ꯀꯔꯤꯒꯤ ꯉꯥꯡꯂꯣꯏꯗꯧꯔꯤꯕ? ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ꯫ ꯑꯩꯅ ꯐꯩ ꯍꯥꯏꯔꯤꯕ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯂꯥꯛꯂꯒ ꯑꯩ ꯅꯥꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯇ ꯐꯥꯎ ꯍꯪꯕ ꯂꯥꯛꯇꯦ꯫ ꯐꯠꯇꯦ ꯍꯥꯏꯕ ꯏꯆꯥꯁꯤꯡꯁꯤꯅ ꯆꯦꯟꯗꯅ ꯍꯣꯠꯅꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯩꯅ ꯏꯁꯧ ꯂꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯅꯦ ꯋꯥ ꯉꯥꯡꯕꯗ ꯏꯁꯧ ꯇꯧꯗ꯭ꯔꯕꯁꯨ, ꯃꯤꯒꯤ ꯃꯆꯥ ꯄꯛꯇꯅ ꯉꯥꯡꯗ꯭ꯔꯕꯁꯨ, ꯆꯨꯝꯅ ꯅꯤꯡꯊꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ? ꯍꯥꯏꯔꯛꯂꯒꯅ ꯃꯇꯝꯗꯨꯗ ꯁꯦꯝꯗꯣꯛꯅꯕ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯀꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯅꯆꯥꯁꯤꯡꯅ ꯁꯥꯎꯔꯤꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯔꯨ ꯑꯣꯏꯅ ꯂꯧꯗ꯭ꯔꯤꯕ ꯈꯪꯗꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯤꯒꯤ ꯃꯆꯥ ꯊꯥꯒꯠꯂꯨꯅꯨ, ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ꯫ ꯆꯨꯝꯃꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯊꯥꯕꯜꯖꯥꯎꯁꯨ ꯃꯃꯥ ꯃꯄꯥꯅ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯍꯜꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯇꯥꯡ ꯆꯥꯅ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄꯤꯔꯤ꯫ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯃꯈꯣꯏꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯕꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯨꯝꯅ ꯂꯧꯖꯔꯝꯃꯤ꯫